M2 amadi MGO gi JSC na Manipur lenga ki mathakta tanduna lakliba demand tara athuba matamda thabak to onthoktrabadi akanba khongjang sangsinanaba sem saba loire hairi kurumjari Am-Istv news meeting tabiru sing taramna uksari hauja mapung oiba pau pizari All Manipur Trade Union Council M2 amadi All Manipur Government Employees Organization MGO ani ge punba body emu hodiba Joint Administrative Council na Manipur lenga ki mathakta tanduna lakliba demand tara atuba matamda thabak to onthoktrabadi akanba khongjang sangsinanaba sem saba loire haina JSC gi President Rajkumar Basumani na hari Babu Parada leiba lup asigi Office to Pangthokpa Paugi mifamda mahakna makha na haikibada JSS na Manipur lengakta tanduna lakliba demand tara maruaina government employee amasung pensioners sing the piriba dearness allowance DA dearness relief DR gi senfam asi central government ki employees sing the piriba DA DR gi senfam ga manana piba state asi government employees sing ge thabak tobagi matam asi sahi humphunithoi phawba sangdok piduna hojik hangduna leiriba subordinate services sanction post lising yankhai asi Manipur state staff selection gi khuthangda athuba matam gi manungda mention ba NPS UPS ki mahuta all pension system sanahanba government employees sing general holiday natana thangja numit suti kakpagi thokiba order adu cancel toba amadi niyom lana contract basis ta employee loriba si niyom sumna lobiu haiba demand yauna tankiba demand tara atuba matam gi manungda lengakna thabak oina paikhat taba tarabadi makhal makha kya gi khongjang singchangsinana ba sem saba loire haiki NPS implement the IAS officer, IPS officer, IFS officer, IRS officer sindi. Kudakta 1/1/2026 tagi atum paraga piran. Whereas akoi lehoriba akoi the highest class laiba Manipur gi MCS senior MCS MPS sing. Amadi akoi na sing ba putting maksidi JSC na tanariba demand na phangdri bawdi moi kai gumamta phangingai lete maramaduna respected MPS adagi MCS na chingba moi gi mafamda ina appeal tawjari madudi chathari strikes moi su full support tawbiu aduna Sarkiba hing nongyaida Churachandpur gi Ngathal village ki sip ki yumda pochai mayam mahaki yum mamangda khunja singna mai thaduna manghankhre village sip amadi khunja singge marakta pau phongna buwat padagi thogdoga du thokibani hairi police na miyam adu lakshin ki asogapandi yaukhide hairi Manipur Pony Society ki meeting makhada Manipur Horse Riding and Polo Association amasung Manipur Equestrian Association punna saruk yaduna ngarangdagi Manipur Pony Joyride hodokre Manipur gi pony yokhatpagi pandam ga loinana hodokhiba thoromaduda Manipur Pony Society gi Secretary General Laishram Bidamani na Safe Manipur Pony da maru oiba pandam da pony yokhatnana ba thoramasi sathabani haiki Pony Joyride asi hanagi society asi president weramba KSS Chaurjit na ningjaramba manglan amani masida Manipur Horse Riding and Polo Association amadi Manipur Equestrian Association organization sing asiga punna sinduna saruk yaduna sathabani loinana iramdam sida pony sagol loibiriba sing ayamba leitalai roibana makoigi senmilon da khara dorbasu kanaba phanganba ngasidagi horaga matam kaktana pony ride asi sathabani haiki Sep Manipur Pony haibagi thim mama Aidi Manipuri Pony singsi nokhatnaba sep tongnabagi damukta ama ani subada masi Joyride sabak and wasi hana society asigi president obiramba tamota KSS Chaurjit na yamnin ningjaramba program amani masi aduna Manipur Horse Riding amadi Polo Association amadi Manipur Equestrian Association ani punna tawraga masi Joyride sasi pangthok jabani lairaba Manipur gi pony owners sing sigi economical condition enhance tongnaba kitang chawkhatnaba haido khanjaraga ngachi dagi horaga continuously tawjaragani Paugi meraktana break amatang lominase Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and
capsule. Leiren Jewelers na puthokchari Mega Monsoon Sales. Adongi imung manungi ahongbo mamalda sana lepangamnaba machine saba sana khudimata supnatagi chada ama making charge khaktada lawiba yaragani. Maphamna Sega Road Thogdaba Boklaikai Imphal West. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup. Break itungda mohana taram noksari makha tarakpa pau pizari sana khonabana haksang fana thambata natana leibak amabu tangdu leitaba santi leiba lamda mama ohenba ngamgani haina Home Minister masung Sports Minister Govindas Konthojamna phongdokre nomen mangani sumna Bishnupur District Olympic Association masung District Administration Bishnupur na sinduna ahanba Bishnupur District Olympic Games lisingani kuntaruk Bishnupur da leiba DSA ground da pangthokba hogdopagi thorom da phongdokhibani thorom da oina me sige MLA Irengbam Nalini Morang sige MLA Thongam Santi District sige DC amadi District Olympic Sigishu Chairman Wariba Pujai Langbam Youth Affairs and Sports ki Director Mayangbam Betu amadi District Olympic Association ki President N Mangi Sargyaki Minister Govindas na makhata na haikibada India ki missing crore sama nifu henbagi manungda pikraba Manipur na Olympic amadi Commonwealth Games singda medal loduna India ki mingchet purakpa ngamli leibak amada sana khonabana tangdu leitaba purakpa ngambata natana saukhatpa lamdam amasu ohenba ngamgani hairaduna lakadaba chahi 1963 ta India na yumbu oiduna Olympic Games pangthoknana pandam thamliba asida Manipur dagi su sana roi masing yamna saruk yaduna medal yamna loba ngamna ba honasi haiki So lising aniga kuntrada Youth Olympic India da pangthokpa so lising aniga kuntrada rukta World Olympic ase Ahmedabad da center oiraga Bharat da pangthokna nabagi pandam ama akhoi da thamli haini basiga iroinana Sports Union Ministry gi maikai dagi India da leiriba state punamakta medal phangba yaba discipline kaya asi state khudingmaktagi khadokpa akhoi haunarabagi Whatever Mathu Matam Dakoi, Lavagani, Masida, fighting a Sauba, roll of a Lavadori was here. Bharata Sana, Konabigi, Piklava Manipurasina, Choba, Adumba Daita, Loba, State Ama, Gadori, Masida, Wakalon Tambira Haraga, Bishnupur District Olympic Association, Amasum District Administration, Asigumba, first Bishnupur District Olympic Games 2026, Pantopira Pase, Yamna Matam Saba. Maram Saba Mani Hogdopagi thoramadu oinam ASC amadi kumbi ASC gi marakta sanakiba football match ta panjal ahum chanaduna draw satkhe hojik loshilakpada maru iba paw mukha na pizari M2 kamadi MGO gi JSC na Manipur lenga ki mathakta tanduna lakliba demand tara atuba matamda thabakta onthok trabadi akanba khongjang sangsinana ba sem saba loire haidi Hojik pawagi oina di matang sada ISTV